ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯅꯧꯅ ꯂꯨꯈ꯭ꯔꯥ ꯑꯣꯏꯍꯧꯔꯕꯤ ꯊꯥꯗꯣꯏ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯤꯂꯤ ꯁꯂꯥꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯔꯥꯖꯨ ꯃꯤꯒꯤ ꯂꯧ ꯁꯨꯕ ꯌꯥꯎꯔꯨꯔꯒ ꯌꯥꯝꯅ ꯆꯣꯛꯊꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯊꯥꯗꯣꯏ, ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ? ꯃꯣꯏ ꯕꯕꯥ, ꯆꯥꯛ ꯂꯣꯏꯔꯤ, ꯊꯤꯗꯨꯅ ꯂꯣꯏꯅ ꯀꯨꯞꯇꯨꯅ ꯊꯅꯝꯂꯕꯅꯤ꯫ ꯈꯣꯡ ꯈꯨꯠꯇꯨ ꯆꯥꯝꯊꯣꯛꯄꯤꯔꯛꯑꯣ, ꯑꯩ ꯆꯥꯅꯅꯕ ꯁꯦꯝ ꯁꯥꯖꯔꯝꯃꯒꯦ꯫ ꯍꯩꯃꯥ, ꯃꯣꯏ ꯕꯕꯥꯕꯨ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ? ꯌꯦꯡꯕꯗ ꯏꯆꯣꯛ ꯆꯣꯛꯊꯕ ꯃꯥꯜꯂꯤ꯫ ꯈꯪꯗ꯭ꯔꯦ, ꯍꯟꯗꯛ ꯃꯔꯛꯁꯦ ꯏꯪꯊꯝꯊꯥꯒ ꯑꯣꯏꯕꯅꯤ, ꯂꯧꯕꯨꯛꯇ ꯀꯨꯝꯗꯨꯅ ꯊꯕꯛ ꯁꯨꯕꯁꯤꯗ ꯏꯁꯥꯒꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯃꯣꯏ ꯕꯕꯥꯅ ꯏꯪꯈ꯭ꯔꯕ ꯏꯪꯊꯝꯊꯥꯒꯤ ꯃꯇꯝ ꯑꯁꯤꯗ ꯂꯧ ꯀꯨꯝꯕꯗꯣ ꯑꯩꯁꯨ ꯀꯨꯝꯍꯟꯅꯤꯡꯗ꯭ꯔꯕꯅꯤ꯫ ꯍꯥꯟꯅꯗꯤ ꯀꯌꯥꯕꯨ ꯏꯪꯂꯝꯗꯦ, ꯍꯧꯖꯤꯛꯇꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯏꯪꯕ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯦ꯫ ꯏꯪꯉꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯌꯨꯝꯗ ꯑꯗꯨꯝ ꯊꯕꯛ ꯁꯨꯗꯅ ꯂꯩꯊꯣꯛꯂꯕꯗꯤ ꯏꯆꯥ ꯑꯁꯤꯕꯨꯗꯤ ꯀꯔꯝꯅ ꯌꯣꯛꯄ ꯉꯝꯒꯅꯤ? ꯑꯗꯨꯅꯅꯦ, ꯏꯪꯂꯕꯁꯨ ꯀꯔꯤ ꯎꯄꯥꯏ ꯂꯩ, ꯁꯨꯕ ꯇꯥꯕꯅꯤ꯫ ꯃꯣꯏ ꯕꯕꯥ, ꯑꯩꯁꯨ ꯏꯆꯦ ꯊꯔꯣꯒꯤ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯅꯅꯕ ꯃꯤ ꯑꯃ ꯊꯤꯔꯤꯕꯗꯣ ꯑꯩ ꯑꯣꯏꯅ ꯆꯠꯇꯨꯅ ꯌꯥꯎꯔꯨꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯣꯏ ꯕꯕꯥ ꯈꯛꯇꯅ ꯁꯨꯗꯨꯅ ꯂꯩꯕꯅꯗꯤ ꯃꯣꯏ ꯕꯕꯥꯅ ꯉꯝꯂꯛꯇꯕ ꯀꯥꯟꯗ ꯏꯃꯨꯡ ꯑꯁꯦ ꯌꯥꯝ ꯋꯥꯒꯅꯤ꯫ ꯑꯗꯨꯅ ꯑꯩꯁꯨ ꯃꯇꯦꯡ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯏꯆꯦ ꯊꯔꯣꯒꯤ ꯌꯨꯝꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯒꯦ꯫ ꯊꯥꯗꯣꯏ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩꯒꯤ ꯑꯋꯥꯕꯕꯨ ꯈꯪꯕꯤꯕꯒꯤ ꯍꯥꯏꯕꯅꯤ ꯍꯥꯏꯕ ꯈꯪ, ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯪꯕꯨ ꯋꯥꯍꯟꯅꯤꯡꯗꯦ꯫ ꯑꯩꯅ ꯐꯅ ꯂꯥꯏꯔꯕ ꯑꯣꯏꯗꯨꯅꯁꯨ ꯅꯪꯕꯨꯗꯤ ꯅꯨꯡꯉꯥꯏꯅ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯅ ꯊꯝꯅꯤꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯍꯧꯖꯤꯛꯃꯛ ꯉꯝꯗ꯭ꯔꯕꯁꯨ ꯑꯩꯅ ꯀꯟꯅ ꯁꯨꯗꯨꯅ ꯅꯃꯥ ꯅꯆꯥꯒꯤꯗꯤ ꯀꯔꯤꯝꯇ ꯋꯥꯠꯍꯜꯂꯣꯏ꯫ ꯑꯗꯨꯅ ꯅꯪ ꯃꯤꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯀꯦ ꯍꯥꯏꯕꯗꯨꯗꯤ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯛꯀꯅꯨ꯫ ꯐꯔꯦ ꯐꯔꯦ, ꯑꯩ ꯏꯔꯨꯖꯊꯣꯛꯈꯤꯒꯦ, ꯆꯥꯛ ꯆꯥꯅꯅꯕ ꯁꯦꯝ ꯁꯥꯔꯝꯃꯨꯀꯣ꯫ ꯑꯗꯣ ꯅꯈꯣꯏꯗꯤ ꯆꯥꯔꯕꯣ? ꯆꯥꯗ꯭ꯔꯤꯌꯦ, ꯏꯕꯨꯡꯉꯣꯁꯨ ꯃꯣꯏ ꯕꯕꯥ ꯂꯥꯛꯑꯒ ꯆꯥꯅꯤ ꯍꯥꯏꯗꯅ ꯉꯥꯏꯔꯝꯕꯅꯤ, ꯇꯨꯝꯊꯈ꯭ꯔꯦ꯫ ꯍꯩꯃꯥ, ꯑꯩ ꯉꯥꯏꯗꯨꯅ ꯂꯩꯔꯝꯒꯅꯨ, ꯅꯈꯣꯏ ꯑꯗꯨꯝ ꯆꯥꯔꯝꯃꯣ ꯍꯥꯏꯔꯒ꯫ ꯑꯩꯗꯤ ꯊꯕꯛ ꯆꯠꯄꯅꯤ, ꯇꯝꯕ ꯉꯝꯕ ꯅꯠꯇꯦ꯫ ꯑꯉꯥꯡꯗꯣ ꯆꯥꯛ ꯂꯥꯝꯃꯝꯗꯅ ꯇꯨꯝꯈꯤꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯍꯧꯗꯣꯛꯄꯤꯔꯝꯃꯨ, ꯑꯗꯨꯒꯅꯦ ꯊꯥꯗꯣꯏ, ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯑꯩ ꯉꯥꯏꯔꯝꯒꯅꯨ꯫ ꯑꯉꯥꯡꯗꯣ ꯊꯦꯝꯃꯒ ꯆꯥꯛ ꯄꯤꯖꯔꯝꯃꯨꯀꯣ꯫ ꯍꯣꯏ ꯃꯣꯏ ꯕꯕꯥ, ꯏꯁꯤꯡ ꯑꯁꯥꯕꯗꯣ ꯃꯅꯤꯡꯗ ꯄꯨꯊꯣꯛꯆꯔꯝꯃꯕꯅꯤ꯫ ꯍꯣꯏ ꯍꯣꯏ꯫ ꯔꯥꯖꯨ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯟꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯐꯅ ꯂꯥꯏꯔꯖꯔꯒꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯕꯨ ꯅꯣꯡꯃꯇ ꯆꯔꯥ ꯍꯦꯜꯍꯟꯗꯦ꯫ ꯐꯅ ꯂꯥꯏꯔꯖꯔꯕꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯁꯨ ꯉꯥꯝꯗꯨꯅ ꯅꯨꯄꯤ ꯑꯉꯥꯡꯒ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯔꯝꯃꯤ꯫ ꯔꯥꯖꯨꯁꯨ ꯍꯥꯟꯅꯗꯤ ꯑꯁꯨꯝꯅ ꯂꯥꯏꯔꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯗꯦ꯫ ꯃꯥꯒꯤ ꯂꯧ ꯏꯪꯈꯣꯜ ꯀꯌꯥ ꯑꯃ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯄꯥ ꯂꯥꯌꯦꯡꯕꯗ ꯄꯨꯝꯅꯃꯛ ꯌꯣꯟꯊꯣꯛꯈꯤ꯫ ꯉꯁꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯁꯨ ꯈꯨꯜꯒꯤ ꯃꯣꯍꯤꯟꯗ꯭ꯔꯣ ꯀꯧꯕ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯅꯨꯄꯥ ꯑꯃꯅ ꯂꯧꯈꯤꯕꯗꯒꯤ ꯔꯥꯖꯨꯅ ꯅꯣꯡꯃꯒꯤ ꯁꯨꯗꯨꯅ ꯌꯨꯝꯒꯤ ꯏꯪꯈꯣꯜ ꯑꯗꯨꯕꯨ ꯍꯟꯗꯣꯛꯅꯕ ꯇꯧꯖꯔꯝꯃꯤ꯫ ꯅꯣꯡꯃ ꯃꯣꯍꯤꯟꯗ꯭ꯔꯣ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯃꯗ ꯂꯥꯛꯂꯝꯃꯤ꯫ ꯈꯨꯔꯥ, ꯃꯥꯡꯒꯣꯜꯁꯤꯗ ꯀꯥꯈꯠꯄꯤꯔꯣ, ꯐꯤꯗꯥ ꯁꯣꯝꯗ ꯉꯥꯏꯍꯥꯛꯇ ꯂꯦꯡꯁꯤꯟꯕꯤꯌꯨ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯑꯩ ꯐꯝꯃꯔꯣꯏ ꯔꯥꯖꯨ, ꯑꯩꯅ ꯂꯥꯛꯂꯤꯕꯁꯤ ꯑꯇꯩꯒꯤ ꯅꯠꯇꯦ꯫ ꯍꯟꯗꯛ ꯊꯥꯒꯤ ꯁꯦꯜ ꯑꯗꯣ ꯉꯔꯥꯡ ꯊꯥ ꯐꯥꯕꯅꯤ꯫ ꯅꯪꯅ ꯅꯍꯥ ꯃꯈꯩ ꯊꯤꯟꯕ ꯂꯥꯛꯄ ꯑꯗꯨꯗ ꯂꯥꯛꯂꯗꯕꯣꯏ ꯅꯤꯡꯉꯒ ꯅꯪꯗꯤ ꯂꯥꯛꯈꯤꯗ꯭ꯔꯦ, ꯑꯗꯨꯗ ꯑꯩ ꯑꯣꯏꯅ ꯂꯥꯛꯂꯕꯅꯤ ꯉꯁꯤꯗꯤ꯫ ꯈꯨꯔꯥ, ꯑꯩ ꯉꯔꯥꯡ ꯊꯕꯛ ꯍꯜꯂꯛꯄ ꯊꯦꯡꯕꯗꯒꯤ ꯂꯥꯛꯄ ꯉꯝꯈꯤꯗ꯭ꯔꯦ, ꯑꯗꯨꯅ ꯍꯧꯖꯤꯛ ꯊꯤꯟꯕ ꯂꯥꯛꯀꯦꯅ ꯇꯧꯖꯔꯝꯂꯤꯕꯅꯤ꯫ ꯑꯣ, ꯑꯗꯨꯗꯤ ꯁꯦꯜꯗꯣ ꯄꯤꯔꯛꯑꯣ, ꯑꯩ ꯄꯨꯈ꯭ꯔꯒꯦ꯫ ꯁꯤꯗ ꯂꯩꯖꯔꯦ ꯈꯨꯔꯥ꯫ ꯔꯥꯖꯨ, ꯅꯈꯣꯏꯁꯦ ꯑꯁꯨꯝꯅ ꯋꯥꯖꯔꯣꯏꯗꯕꯅꯤ꯫ ꯅꯪꯒꯤ ꯅꯄꯥꯗꯣ ꯍꯦꯛ ꯂꯥꯌꯦꯡꯕꯗ ꯅꯈꯣꯏꯒꯤ ꯂꯧ ꯏꯪꯈꯣꯜ ꯂꯣꯏꯅ ꯑꯩꯒꯤ ꯑꯣꯏꯔꯕꯅꯤꯗꯣ, ꯑꯗꯨꯒ ꯃꯁꯤꯒꯤ ꯌꯨꯝ ꯏꯪꯈꯣꯜ ꯑꯁꯤꯁꯨ ꯑꯩꯅ ꯑꯣꯏꯔꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯊꯥꯒꯤ ꯁꯤꯡꯂꯛꯄ ꯑꯗꯨꯅ ꯏꯪꯈꯣꯜꯁꯤꯃꯗꯤ ꯍꯟꯗꯣꯛꯄ ꯉꯝꯃꯅꯤꯗꯣ, ꯑꯗꯣ ꯅꯪꯁꯨ ꯁꯦꯜ ꯑꯗꯨ ꯂꯩꯔꯗꯤ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯁꯦꯜꯗꯣ ꯈꯔ ꯌꯥꯝꯅ ꯏꯟꯈꯠꯂꯛꯎ꯫ ꯍꯣꯏ ꯈꯨꯔꯥ, ꯂꯩꯔꯗꯤ ꯀꯔꯤꯒꯤ ꯄꯤꯅꯤꯡꯉꯣꯏꯗꯣꯏꯅꯣ? ꯏꯁꯥꯒꯤ ꯌꯨꯝ ꯏꯪꯈꯣꯜꯕꯨ ꯃꯤꯉꯣꯟꯗ ꯂꯩꯔꯒ ꯀꯔꯝꯅ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯗꯨꯅ ꯂꯩꯊꯣꯛꯄ ꯉꯝꯒꯅꯤ? ꯌꯨꯝ ꯏꯪꯈꯣꯜ ꯑꯁꯤꯗꯕꯨ ꯑꯩꯒꯤꯅꯤ ꯍꯥꯏꯅ ꯅꯤꯡꯊꯤꯅ ꯊꯝꯖꯅꯤꯡꯂꯤꯕꯅꯤ꯫ ꯈꯨꯔꯥ, ꯑꯩꯅ ꯅꯣꯡꯃꯒꯤ ꯁꯦꯜ ꯌꯥꯝꯅ ꯊꯣꯛꯈꯤꯕ ꯑꯣꯏꯔꯒꯗꯤ ꯁꯦꯜꯗꯣ ꯈꯔꯗꯁꯨ ꯌꯥꯝꯅ ꯄꯤꯈꯠꯂꯛꯇꯨꯅ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯟꯖꯒꯗꯕꯅꯤ꯫ ꯍꯣꯏꯅꯦ, ꯑꯗꯨꯅꯤ ꯑꯩꯁꯨ ꯄꯥꯝꯂꯤꯕ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯑꯇꯣꯞꯄ ꯑꯩꯒꯤ ꯁꯦꯜ ꯂꯧꯈ꯭ꯔꯒ ꯄꯤꯅꯤ ꯈꯪꯗꯕ ꯀꯌా ꯑꯃ ꯂꯩꯔꯤ, ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅꯅꯦ ꯑꯃꯨꯛ ꯈꯣꯝꯂꯨꯒꯗꯕꯁꯨ ꯋꯥꯠꯂꯤ꯫ ꯑꯗꯨꯗꯤ ꯅꯪ ꯈꯨꯔꯥ ꯆꯠꯂꯤꯀꯣ? ꯐꯅꯤ ꯈꯨꯔꯥ꯫ ꯔꯥꯖꯨ ꯃꯣꯍꯤꯟꯗ꯭ꯔꯣꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯊꯑꯣꯏꯗ ꯍꯥꯏꯔꯛꯏ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯋꯥꯒꯗꯧꯔꯤꯗ, ꯑꯩꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯁꯤꯈꯤꯕ ꯊꯣꯛꯂꯗꯤ꯫ ꯃꯃꯥ ꯃꯆꯥꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯍꯧꯕꯗ
ꯃꯅꯤꯡ ꯇꯝꯅ ꯂꯩꯖꯍꯧꯅꯅꯕ ꯍꯥꯏꯗꯨꯅ ꯏꯪꯈꯣꯜ ꯑꯁꯤꯇꯕꯨ ꯑꯩꯅ ꯉꯝꯕ ꯃꯈꯩ ꯍꯣꯠꯅꯗꯨꯅ ꯊꯝꯂꯝꯒꯦ ꯈꯟꯗꯨꯅ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯏꯆꯥꯁꯤꯒꯤꯅꯤ ꯍꯥꯏꯗꯨꯅ ꯂꯧ ꯏꯪꯈꯣꯜ ꯀꯌꯥꯁꯨ ꯃꯄꯥ ꯑꯩꯅ ꯊꯝꯃꯤ, ꯑꯗꯨꯕꯨ ꯌꯨꯝꯐꯝ ꯑꯁꯤ ꯐꯥꯎꯕ ꯍꯟꯗꯣꯛꯄ ꯉꯝꯗ꯭ꯔꯤ꯫ ꯑꯩꯁꯦ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯖꯤꯜꯂꯛꯇ꯭ꯔꯤ꯫ ꯃꯣꯏ ꯕꯕꯥ, ꯋꯥꯈꯜꯗꯣ ꯑꯃꯨꯛꯇ ꯐꯥꯊꯕꯤꯈꯣ꯫ ꯃꯣꯏ ꯕꯕꯥ ꯈꯛꯇ ꯁꯨꯕꯁꯤꯅꯗꯤ ꯃꯣꯏ ꯕꯕꯥꯅꯁꯨ ꯌꯥꯝꯅ ꯋꯥꯕ ꯍꯦꯜꯂꯤ꯫ ꯑꯩꯁꯨ ꯀꯔꯤ ꯀꯔꯤꯅꯣ ꯁꯨꯔꯕꯗꯤ ꯈꯔ ꯐꯒꯗꯕꯅꯤ꯫ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯃꯤ꯫ ꯑꯩ ꯏꯊꯟꯇ ꯁꯨꯕꯗꯒꯤꯗꯤ ꯅꯪ ꯑꯩ ꯁꯨꯕꯅ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯊꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯕꯨ ꯃꯤꯒꯤ ꯊꯕꯛ ꯁꯨꯕꯗꯤ ꯆꯠꯍꯟꯅꯤꯡꯗꯦ꯫ ꯏꯆꯝ ꯆꯝꯅ ꯈꯨꯜ ꯑꯁꯤꯒꯤ ꯆꯥ ꯕꯣꯔꯥ ꯌꯣꯟꯕꯒꯤ ꯄꯣꯠꯐꯝ ꯑꯃ ꯍꯥꯡꯂꯒ ꯐꯝꯕꯗꯁꯨ ꯁꯤꯠꯀꯅꯤ꯫ ꯑꯗꯨꯕꯨ ꯄꯣꯠꯐꯝ ꯑꯗꯣ ꯁꯥꯅꯅꯕ ꯑꯃꯗꯤ ꯃꯄꯣꯠ ꯃꯆꯩ ꯂꯥꯡꯅꯅꯕ ꯁꯦꯜ ꯈꯔꯗꯤ ꯍꯦꯛꯇ ꯆꯪꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯐꯝꯂꯕꯁꯨ ꯁꯤꯠꯀꯅꯤ, ꯑꯗꯨꯕꯨ ꯍꯧꯔꯛꯄꯒꯤꯗꯤ ꯁꯦꯜꯗꯤ ꯈꯔ ꯆꯪꯒꯗꯧꯔꯤꯕꯅꯤ꯫ ꯁꯦ ꯀꯩꯁꯨ ꯋꯥꯔꯨꯔꯅꯨ꯫ ꯑꯩꯅ ꯁꯦꯜ ꯈꯔ ꯌꯥꯝꯅ ꯐꯪꯂꯛꯄ ꯃꯇꯝꯗ ꯁꯦꯝꯃꯒ ꯐꯝꯃꯒ ꯂꯣꯏꯔꯦ꯫ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯅ ꯉꯝꯅꯅꯕ ꯇꯧꯒꯦ꯫ ꯅꯪ ꯀꯩꯁꯨ ꯊꯣꯏꯅ ꯋꯥꯒꯅꯨ꯫ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯑꯩꯅ ꯐꯅꯅꯕ ꯁꯤꯟꯒꯦ꯫ ꯑꯗꯨꯗꯤ ꯑꯩ ꯇꯥ ꯆꯥꯎꯕ ꯍꯣꯏꯗ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ꯫ ꯉꯔꯥꯡ ꯂꯧꯒꯤ ꯄꯥꯎ ꯍꯥꯏꯔꯝꯕꯗꯣ ꯍꯌꯦꯡ ꯄꯨꯡ ꯀꯌꯥꯗ ꯂꯥꯛꯑꯣ ꯍꯥꯏꯕꯅꯣ ꯑꯝꯇ ꯍꯪꯉꯨꯈꯤꯒꯦ꯫ ꯍꯣꯏ, ꯆꯠꯄꯤꯔꯨꯔꯣ꯫ ꯈꯔ ꯊꯨꯅ ꯍꯟꯕꯤꯔꯛꯑꯣ꯫ ꯔꯥꯖꯨ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕ ꯑꯗꯨꯗ ꯂꯧ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯄꯥꯕꯥ, ꯑꯩꯁꯨ ꯄꯥꯕꯅ ꯂꯧꯗ ꯆꯠꯄꯗꯣ ꯂꯥꯛꯀꯦ꯫ ꯑꯩꯁꯨ ꯄꯥꯕ ꯍꯣꯏꯅ ꯊꯕꯛ ꯁꯨꯕꯗꯣ ꯌꯦꯡꯗꯨꯅ ꯍꯌꯦꯡ ꯀꯣꯟꯅ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯂꯧꯒꯤ ꯊꯕꯛ ꯁꯨꯕ ꯍꯩꯅꯕ꯫ ꯏꯆꯥꯅ ꯈꯜꯂꯤꯕꯗꯣ ꯌꯥꯝꯅ ꯐꯕ ꯋꯥꯈꯜꯂꯣꯟ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯏꯕꯨꯡꯉꯣ, ꯏꯪꯊꯝꯊꯥꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯌꯥꯝꯅ ꯏꯪꯉꯤ꯫ ꯑꯗꯨꯅꯅꯦ ꯏꯄꯥꯅ ꯀꯣꯟꯅ ꯄꯨꯕꯤꯒꯦ꯫ ꯄꯥꯕꯥ, ꯑꯩ ꯍꯧꯖꯤꯛ ꯄꯥꯕꯒꯤ ꯃꯇꯨꯡ ꯏꯜꯂꯛꯀꯅꯤ꯫ ꯑꯩꯗꯤ ꯀꯩꯁꯨ ꯏꯪꯉꯣꯏꯌꯦ꯫ ꯏꯃꯥꯒꯤ ꯃꯉꯥꯜ, ꯅꯪ ꯅꯄꯥꯒꯤ ꯃꯇꯨꯡ ꯏꯟꯕ ꯌꯥꯔꯣꯏ꯫ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯏꯪꯉꯤ꯫ ꯅꯪꯅ ꯃꯄꯥꯟ ꯊꯣꯛꯂꯕꯗꯤ ꯅꯁꯥꯗꯣ ꯅꯥꯔꯛꯀꯅꯤ꯫ ꯍꯧꯖꯤꯛ ꯅꯪꯅ ꯅꯥꯔꯛꯂꯕꯗꯤ ꯅꯥꯕ ꯐꯅꯅꯕ ꯂꯥꯌꯦꯡꯕꯗ ꯁꯦꯜꯁꯨ ꯃꯌꯥꯝ ꯑꯃ ꯆꯪꯒꯗꯧꯔꯤꯕꯅꯤ꯫ ꯅꯪ ꯏꯃꯥ ꯕꯕꯥꯅ ꯋꯥꯔꯤꯕꯁꯦ ꯈꯔ ꯈꯪꯉꯨꯀꯣ꯫ ꯐꯔꯦ ꯏꯃꯥ, ꯑꯩ ꯄꯥꯕꯒꯤ ꯃꯇꯨꯡ ꯏꯜꯂꯔꯣꯏ꯫ ꯑꯗꯣ ꯏꯃꯥ, ꯄꯥꯕꯥ, ꯑꯩꯈꯣꯏꯒꯤꯁꯨ ꯌꯨꯝ ꯐꯖꯕ ꯑꯃꯇ ꯁꯥꯁꯤ꯫ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯌꯨꯝꯁꯤꯗꯤ ꯅꯣꯡ ꯆꯨꯕ ꯃꯇꯝꯗ ꯏꯃꯨꯡꯗ ꯏꯁꯤꯡ ꯌꯨꯔꯛꯏ꯫ ꯑꯗꯨꯅꯅꯦ ꯌꯨꯝ ꯑꯃꯇ ꯍꯥꯟꯅ ꯁꯥꯁꯦꯕ꯫ ꯍꯣꯏ, ꯄꯥꯕꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯕꯁꯦ ꯁꯦꯜ ꯍꯦꯛ ꯐꯪꯕꯒ ꯏꯆꯥꯅ ꯄꯥꯝꯖꯕ ꯌꯨꯝ ꯑꯆꯧꯕ ꯑꯃ ꯁꯥꯔꯗꯕꯅꯤ꯫ ꯑꯗꯨꯗꯤ ꯏꯄꯥ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯅꯪ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯀꯅꯨ꯫ ꯌꯥꯝꯅ ꯏꯪꯉꯤ꯫ ꯅꯃꯥꯒꯤ ꯃꯅꯥꯛꯇ ꯅꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩꯃꯤꯟꯅꯔꯝꯃꯨꯀꯣ꯫ ꯍꯣꯏ ꯄꯥꯕꯥ, ꯍꯣꯔꯦꯟ ꯈꯔ ꯉꯟꯅ ꯍꯜꯂꯛꯑꯣ꯫ ꯍꯣꯏ, ꯊꯥꯗꯣꯏ, ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯉꯥꯡꯁꯦ ꯃꯄꯥꯟꯗꯒ ꯊꯣꯛꯍꯟꯒꯅꯨ꯫ ꯏꯃꯨꯡꯗ ꯃꯩ ꯌꯥꯏꯗꯨꯅ ꯂꯨꯝꯅ ꯂꯩꯃꯤꯟꯅꯧꯀꯣ꯫ ꯍꯣꯏ ꯃꯣꯏ ꯕꯕꯥ꯫ ꯔꯥꯖꯨ ꯃꯌꯨꯝꯒꯤ ꯑꯋꯥꯠꯄꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯖꯤꯜꯂꯛꯄꯅ ꯋꯥꯈꯜ ꯋꯥꯕ ꯁꯨꯝ ꯍꯦꯜꯂꯛꯂꯝꯃꯤ꯫ ꯏꯪꯊꯝꯊꯥꯒꯤ ꯏꯪꯈ꯭ꯔꯕ ꯃꯔꯛ ꯑꯗꯨꯗ ꯐꯅ ꯏꯪꯂꯕꯁꯨ ꯏꯪꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯕꯨ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯅꯤꯡꯕꯅ ꯃꯤꯒꯤ ꯂꯧ ꯌꯥꯎꯕ ꯆꯠꯇꯨꯅ ꯁꯦꯜ ꯇꯥꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯆꯍꯤ ꯑꯁꯤꯅ ꯃꯃꯥꯡꯒꯤ ꯆꯍꯤꯗꯒꯤꯁꯨ ꯍꯦꯟꯅ ꯏꯪꯕ ꯍꯦꯟꯕꯗ ꯅꯠꯇꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯀꯌꯥ ꯑꯃꯁꯨ ꯇꯣꯏꯅ ꯇꯧꯔꯛꯄ ꯑꯁꯤꯅ ꯂꯧꯒꯤ ꯊꯕꯛꯁꯨ ꯑꯃꯠꯇ ꯇꯧꯕ ꯌꯥꯔꯝꯗꯦ꯫ ꯃꯁꯤꯅ ꯔꯥꯖꯨꯒꯤ ꯏꯃꯨꯡꯒꯤ ꯐꯤꯕꯝ ꯍꯦꯟꯅ ꯁꯣꯛꯂꯛꯂꯝꯃꯤ꯫ ꯔꯥꯖꯨ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯦꯡꯐꯨ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯆꯦꯡ ꯑꯃ ꯐꯥꯎꯕ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯊꯥꯗꯣꯏ, ꯅꯪꯗꯤ ꯆꯦꯡ ꯂꯩꯇ꯭ꯔꯕ ꯐꯥꯎꯕꯗ ꯑꯩꯉꯣꯟꯗ ꯍꯥꯏꯗ꯭ꯔꯤꯕ ꯀꯩꯒꯤꯅꯣ? ꯑꯩꯁꯨ ꯃꯣꯏ ꯕꯕꯥꯅ ꯋꯥꯕꯗꯨꯗ ꯍꯥꯏꯕ ꯉꯝꯗ꯭ꯔꯗꯨꯅ ꯍꯥꯏꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯤ ꯍꯥꯏꯗ꯭ꯔꯤꯕꯅꯣ? ꯆꯦꯡ ꯂꯩꯇ꯭ꯔꯒꯗꯤ ꯀꯗꯥꯏꯗꯒꯤ ꯆꯥꯒꯅꯤ? ꯏꯆꯥꯁꯤꯅ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯔꯛꯑꯅꯤ꯫ ꯑꯩꯅ ꯐꯤ ꯁꯥꯗꯨꯅ ꯏꯅꯦꯈꯣꯏꯒꯤ ꯃꯃꯧ ꯅꯨꯄꯤꯗ ꯌꯣꯟꯈꯤꯕꯒꯤ ꯁꯦꯜꯗꯣ ꯄꯤꯔꯛꯑꯒ ꯋꯥꯟꯕ ꯅꯪꯒꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯦꯜꯗꯤ ꯄꯤꯔꯛꯇ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯄꯤꯔꯛꯑꯒꯦꯅ ꯍꯥꯏꯔꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯧ ꯑꯃꯗꯤ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯑꯃꯠꯇ ꯁꯨꯒꯦ ꯐꯪꯗ꯭ꯔꯦ꯫ ꯌꯨꯝ ꯑꯁꯤꯗꯗꯤ ꯁꯦꯜ ꯂꯨꯄꯥ ꯑꯃ ꯐꯥꯎꯕ ꯂꯩꯇ꯭ꯔꯦ꯫ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯆꯦꯡ ꯋꯥꯜꯂꯨꯒꯅꯤ? ꯐꯅ ꯂꯩꯇ꯭ꯔꯕꯁꯨ ꯋꯥꯜꯂꯨꯗꯕꯗꯤ ꯌꯥꯗꯦ꯫ ꯏꯆꯥ ꯃꯉꯥꯜ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯔꯛꯑꯅꯤ꯫ ꯑꯗꯨꯅꯅꯦ ꯊꯥꯗꯣꯏ, ꯑꯩꯈꯣꯏꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯃꯠꯇ ꯃꯇꯦꯡ ꯄꯥꯡꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯈꯨꯜꯒꯤ ꯇꯥꯆꯧ ꯀꯨꯟꯖꯣꯅ ꯈꯨꯟ ꯑꯁꯤꯒꯤ ꯃꯤꯅ ꯑꯋꯥꯕ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯗꯨꯅ ꯈꯨꯜꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯗ ꯇꯣꯏꯅ ꯍꯥꯏꯕꯅꯤ꯫ ꯑꯩ ꯍꯧꯖꯤꯛꯃꯛ ꯆꯠꯇꯨꯅ ꯃꯥꯒꯤ ꯃꯇꯦꯡ ꯂꯧꯔꯨꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯣꯏ ꯕꯕꯥꯅ ꯍꯥꯏꯖꯔꯨꯕꯗ ꯄꯤꯕꯨ ꯄꯤꯕꯤꯔꯛꯀꯗ꯭ꯔꯅꯦ? ꯇꯥꯆꯧ ꯀꯨꯟꯖꯣꯗꯣ ꯐꯅ ꯐꯕ ꯃꯤꯗꯤ ꯃꯥꯜꯂꯤ꯫ ꯑꯩꯅ ꯅꯤꯔꯤꯕ ꯍꯥꯏꯔꯤꯕꯁꯦ ꯂꯦꯝꯅ ꯂꯧꯒꯗꯕ ꯅꯠꯇꯦ꯫
ꯍꯧꯖꯤꯛꯀꯤ ꯆꯦꯡ ꯈꯔꯗ ꯂꯩꯅꯅꯕ ꯁꯦꯜ ꯈꯔꯗꯅꯤ ꯂꯧꯒꯗꯕꯁꯦ ꯑꯩꯅ ꯑꯃꯨꯛ ꯁꯤꯡꯖꯔꯛꯀꯦ ꯍꯥꯏꯔꯨꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯌꯥꯔꯛꯀꯅꯤ ꯍꯥꯏꯅ ꯊꯥꯖꯩ꯫ ꯃꯣꯏ ꯕꯕꯥ, ꯍꯧꯖꯤꯛꯇꯤ ꯅꯣꯡꯁꯨ ꯀꯟꯅ ꯇꯥꯔꯤꯕ ꯑꯁꯤꯗ ꯀꯔꯝꯅ ꯆꯠꯀꯅꯤ? ꯌꯥꯅꯤ ꯌꯥꯅꯤ, ꯑꯩ ꯌꯥꯝ ꯊꯨꯅ ꯆꯠꯇꯨꯅ ꯍꯪꯂꯛꯑꯒꯦ꯫ ꯅꯪ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯨ꯫ ꯑꯗꯣ ꯄꯤꯌꯨ ꯌꯥꯗ꯭ꯔꯗꯤ ꯑꯇꯩꯗ ꯍꯪꯕꯤꯔꯨꯔꯅꯨ, ꯌꯨꯝꯗ ꯑꯗꯨꯝ ꯍꯟꯕꯤꯔꯛꯑꯣꯀꯣ꯫ ꯍꯣꯏ ꯍꯣꯏ, ꯑꯩ ꯌꯦꯡꯉꯛꯑꯒꯦ꯫ ꯔꯥꯖꯨ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯃꯔꯛ ꯑꯗꯨꯗ ꯀꯨꯟꯖꯣꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯆꯦꯡ ꯋꯥꯅꯅꯕ ꯁꯦꯜ ꯈꯔꯗ ꯂꯧꯖꯔꯨꯒꯦ ꯈꯟꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯇꯥꯆꯧ ꯀꯨꯟꯖꯣ ꯂꯩꯇꯕ꯭ꯔꯣ ꯏꯇꯩꯃ? ꯔꯥꯖꯨ, ꯅꯪꯗꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯃꯔꯛ ꯑꯁꯤꯗ ꯑꯗꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯤꯗꯨꯕꯨ ꯅꯁꯥꯒꯗꯣ ꯂꯣꯏꯅ ꯆꯣꯠꯂꯤ꯫ ꯀꯥꯈꯠꯂꯣꯅꯦ ꯃꯥꯡꯒꯣꯟꯁꯤꯗ꯫ ꯅꯪꯒꯤ ꯇꯥꯆꯧꯗꯣ ꯏꯃꯨꯡꯗ ꯂꯩ, ꯑꯩ ꯀꯧꯊꯣꯔꯛꯀꯦ꯫ ꯌꯥꯔꯦ ꯌꯥꯔꯦ ꯔꯥꯖꯨ, ꯑꯩ ꯊꯣꯔꯛꯑꯦ꯫ ꯅꯪ ꯃꯥꯡꯒꯣꯟꯗꯒ ꯀꯥꯔꯛꯑꯅꯨ, ꯃꯈꯥꯗ ꯑꯗꯨꯝ ꯂꯩꯔꯒ ꯍꯥꯏꯔꯛꯑꯣ꯫ ꯅꯪꯅ ꯂꯥꯛꯂꯤꯁꯤꯕꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯍꯩꯃꯥ, ꯃꯣꯏ ꯕꯕꯥ, ꯅꯣꯡ ꯃꯔꯛꯁꯤꯗ ꯁꯨꯝ ꯂꯦꯞꯍꯟꯗꯨꯅ ꯂꯩꯔꯒꯗꯤ ꯃꯁꯥꯁꯦ ꯏꯪꯕꯅ ꯂꯣꯏꯔꯅꯤ꯫ ꯃꯤꯕꯨ ꯌꯨꯝꯗ ꯂꯥꯛꯑꯒ ꯁꯨꯝ ꯃꯈꯥꯗ ꯂꯦꯞꯄꯒ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯍꯥꯏꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯍꯩ, ꯅꯪ ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯅꯨ꯫ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯅꯈꯣꯏꯅ ꯋꯥ ꯉꯥꯡꯕ ꯌꯥꯄꯣꯠꯇꯦ꯫ ꯃꯤꯅ ꯅꯣꯡ ꯆꯨꯕꯒꯤ ꯂꯩꯈꯣꯝ ꯃꯔꯛꯇ ꯆꯣꯠꯆꯥ ꯆꯣꯠꯆꯥ ꯂꯥꯛꯂꯒ ꯃꯉꯣꯟꯗ ꯍꯦꯛꯇ ꯀꯥꯍꯟꯕ ꯌꯥꯕ꯭ꯔꯣ? ꯃꯗꯨꯗꯁꯨ ꯅꯠꯇꯦ, ꯃꯈꯣꯡꯗ ꯂꯝꯕꯤ ꯂꯝꯍꯥꯡꯗꯒꯤ ꯑꯃꯥꯡ ꯑꯁꯣꯏ ꯅꯦꯜꯂꯛꯑꯁꯨ ꯈꯪꯗꯦꯗꯅ, ꯍꯦꯛꯇ ꯀꯥꯍꯟꯕ ꯌꯥꯕ꯭ꯔꯣ? ꯅꯨꯄꯤ ꯅꯣꯏꯅꯅꯦ, ꯋꯥ ꯈꯪꯗꯅ ꯌꯥꯝ ꯉꯥꯡꯒꯅꯨ꯫ ꯃꯣꯏ ꯕꯕꯥꯒꯤꯗꯨꯗꯤ ꯋꯥ ꯅꯠꯇꯦꯗ꯫ ꯃꯣꯏ ꯕꯕꯥꯒꯤ ꯃꯑꯣꯡꯗꯨꯗꯤꯅꯦ, ꯃꯤ ꯑꯃꯠꯇ ꯇꯤꯟꯅꯕ ꯌꯥꯔꯔꯣꯏ꯫ ꯍꯩ, ꯇꯤꯟꯅꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯀꯥꯟꯅꯕ ꯂꯧꯕ ꯌꯥꯒꯗꯕ ꯃꯤ ꯈꯛꯇ ꯇꯤꯟꯅꯒꯗꯕ꯫ ꯀꯥꯟꯅꯗꯕ ꯂꯥꯏꯔ ꯆꯨꯗꯠꯅꯕ ꯃꯤꯒ ꯇꯤꯟꯅꯔꯒ ꯑꯩꯈꯣꯏꯗ ꯀꯔꯤ ꯀꯥꯟꯅꯒꯅꯤ? ꯏꯔꯜ ꯇꯤꯡꯅꯅꯕꯅꯤ, ꯅꯤꯕ ꯂꯥꯛꯀꯗꯧꯔꯤꯕꯅꯤ꯫ ꯅꯪ ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨ꯫ ꯆꯪꯈ꯭ꯔꯣ ꯆꯠꯂꯣ꯫ ꯅꯨꯄꯤ ꯅꯣꯏꯒꯤ ꯅꯀꯣꯛꯇꯣ ꯑꯗꯨꯅ ꯌꯨꯝ ꯄꯥꯟꯕ ꯌꯥꯄꯣꯠꯇꯦ꯫ ꯔꯥꯖꯨ ꯃꯥꯅ ꯈꯜꯂꯨꯔꯤꯕꯗꯨꯒ ꯀꯨꯟꯖꯣꯒꯤ ꯋꯥꯍꯩ ꯈꯣꯟꯗꯥ ꯃꯌꯥꯝꯗꯨꯒ ꯇꯥꯕꯗ ꯍꯥꯏꯒꯗꯕ ꯏꯀꯥꯏꯕ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯀꯩꯁꯨ ꯍꯥꯏꯔꯝꯗꯅ ꯍꯟꯈ꯭ꯔꯁꯤꯔꯥ ꯈꯜꯂꯕꯁꯨ ꯃꯌꯨꯝꯗ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯅ ꯆꯥꯛ ꯂꯥꯝꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯤ ꯈꯟꯕꯗ ꯍꯟꯕꯁꯨ ꯉꯝꯂꯝꯗꯦ꯫ ꯍꯩ ꯔꯥꯖꯨ, ꯀꯔꯤ ꯂꯩꯔꯦ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄꯗꯤ? ꯅꯣꯡꯅꯒ ꯆꯨꯕꯅꯦ, ꯃꯄꯥꯟꯁꯤꯗ ꯃꯔꯣꯜ ꯑꯃ ꯏꯪꯕꯅꯦ, ꯍꯥꯏꯒꯗꯕꯗꯨ ꯍꯥꯏꯔꯣꯅꯦ꯫ ꯇꯥꯆꯧ, ꯑꯩꯗꯤ ꯅꯣꯡꯃꯒꯤ ꯃꯤꯒꯤ ꯂꯧ ꯑꯃꯗꯤ ꯑꯇꯣꯞꯄ ꯊꯕꯛ ꯏꯪꯈꯥꯡ ꯑꯐꯪ ꯑꯐꯪꯕ ꯁꯨꯗꯨꯅ ꯌꯨꯝ ꯄꯨꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯣꯡ ꯆꯤꯡꯒꯤ ꯐꯤꯕꯝꯅ ꯐꯠꯇꯕꯅ ꯅꯅꯥꯎꯁꯨ ꯊꯕꯛ ꯑꯃꯠꯇ ꯁꯨꯕ ꯐꯪꯗꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯅꯅꯥꯎ ꯑꯩꯈꯣꯏꯒꯤ ꯐꯤꯕꯝ ꯌꯥꯝꯅ ꯁꯣꯛꯂꯦ꯫ ꯑꯗꯨꯅ ꯅꯅꯥꯎꯅ ꯍꯥꯏꯖꯕ ꯂꯥꯛꯆꯕꯗꯤ ꯍꯧꯖꯤꯛꯀꯤ ꯆꯥꯅꯕ ꯆꯦꯡ ꯑꯃꯠꯇ ꯂꯩꯍꯧꯗ꯭ꯔꯦ ꯇꯥꯆꯧ꯫ ꯑꯗꯨꯅ ꯇꯥꯆꯧꯗꯒꯤ ꯁꯦꯜ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯄꯨꯖꯒꯦ, ꯑꯗꯨꯒ ꯑꯩ ꯌꯥꯝꯅ ꯊꯨꯅ ꯁꯤꯡꯖꯔꯛꯀꯦ꯫ ꯅꯪꯅ ꯈꯜꯂꯤꯕꯁꯤꯕꯨ ꯑꯩꯁꯤꯕꯨ ꯅꯈꯣꯏ ꯂꯥꯏꯔꯕ ꯃꯌꯥꯝꯒꯤ ꯁꯦꯜ ꯂꯧꯐꯝꯅꯤꯅ ꯈꯜꯂꯨꯔꯕꯣ? ꯂꯥꯏꯔꯖꯔꯗꯤ ꯈꯔꯁꯨ ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯦꯗꯅ꯫ ꯂꯥꯏꯔꯕꯒꯤ ꯃꯩꯁꯥ ꯈꯔ ꯈꯥꯡꯕ ताबꯅꯤ। नखोइना लेरक्तब खुदिंगी अइना सुम पीदुना लेरदी अइदी करमना चौखटकनी। नपुंसिदो लाइररे खंगदी चरा हेनबा चाद थक्तबसु खरा हायुने। नतु नचा फावब थाकपा ngमोइदब नंगना करिगी नुपि थिरुरी? नथद हु चादुना सिजे खोयादब्रो? ताचौ मीबु लाइररे हाइदुना अतु खंथना खनबिबदी लानगदी। अइसु कनानते खंदुना ताचौदा हंगजब लाकपनी। अदुबो अइना ताचौदगी लौगे हाइरिबा सेल असे लेमना लौगे हाइबदी नथे। अइना सेंदोय हापतुना सिंगजरके हाइजबनी। मदुना ताचौना अइबु अदु मिंगोंदगी लेमना नीरगा चाबो ओइना खनबिबदुदी लारे। अइना ngasi फावबा कनामतगी मरल लेमना चाखिबा लेते। ताचौना पिनिंगद्रबसु पिरोय हाइबिबदा अइ कशु हाइनिंगाय लेते। राजू खरा सावरपना नोंगमरक अदुदा मयुमदा हनखिरमी। नीरगा चाबा मीनी हाइरसु सावी मालिने। मिरियमसिना मोय बाबा करिनो मोय बाबाना राजूदा अतुकनबा वहाई वता हाइबिख्रिबदुबो? मोय बाबाबु कावरब्रो? राजूना अखोइगी मतेंग कया पांगलखिबा ngaktani। राजूगी मपाना ngasi अखोइना नुंगाइना सेल पाइबा मी अमा ओइदुना लैरिबा नत्रो। मीना चेंग खरा वांजनबा सेल पियो हाइरगा मोय बाबाना पुकचेल पिक्लिबदुबु करिगन? राजूसु यामना हाइबा इकाई इकाइना लाकजबा ओइरंगनी। नोंगमता मिंगोंदगी सेल लुपा अमा फावबा पुगनबा मीसु नत्ते। सु नोमदुना मतु मचा थाकचरिबनी। कोक बिबिखिबसु याय। हाय हौख्रबदी हौख्रे। माना मतेंग पांगबा पांगदबा अइ खंगदे। अइना अमुरक पिबा तमख्रबदीने यारे मतागुमना अदुम लौगे हाइदुना लाकदौरिबनी। नखोइ नुपिनागा हाइबा लौगदबा नतेको। कुंजो माना थोकपा ngang चंखी। मेमचा राजूना यामना इकाइना मयुमदा हनखिबा अदुदा नुंगाइजरमदे। राजू मयुमदा मागी नुपि अमदि मचाना माना चेंग पुरकनी खंदुना ngaइरमगनी खनबदा करिमता पुसिंदना मयुमदा हनबा ngamlamde। नोंगलै नुंगसित मरक अदुदा कनादगिसु सेल खरदा ओइरबसु लौदुना चेंग वालकनी हाइना खंजरमी।
Upai leitraduna Raju khulgi mane amagi manakta chattuna haizarami. Raju, ine su cheng yamna leisilaktre. Aduna nangonda mu pithokhragadi akhoi su chara hengadawribani. Aduna ne inegi ingkholda panba mairena siga mangra khara siga pukhro. Masi oina na khoi ngalaga charuru. Ado nangbu nasaga do loina choli. Nasado ingbana nikli. Mai ngahak yaiduna chatlo. Ine ai mai yararoigi. Numidang su tari. Namong nupi thadoiga icha mangalga do chaklamamani. Ai marienga mangraga si puduna chatlage. Ine ai inegi tawbimal khak khawsaroi. Chalo chalo. Ine su laimandaduna tawbani. Raju ine na piningdaba nate ko. Hoine nacha khangjai ai chalukhige. Raju masa ado ingmana thak thak niktuna marien mapum amaga mangra kharaga magi phurit aduda yomduna puraklami. Thadoi amadi machanupa mangalga mangonda mai paiduna Raju bu ngairami. Thadoi numidangi matamga oirakpane nongnaga marol ama kanna chubane mapuroiba halaktabaduda yamna wazarami. Ngaihak leiraga Raju masa ado punglup lupa makai mairel amaga mangra khara konduna changlaklami. Thadoi aina tacho kunjodagi selauge haibada piraktre. Aina hangba yaba hangdure adubu sel amata pira uyatre. Adunane inena makhoigi ingkholda panbani haina mairel amaga mangra khara siga pire. Ngasigidi masi charasi. Ai hayangan migi thabak amara suduna namana chabo amukhana chara helhalaroi. Moi baba pira uya jabadi karigi atopada hangbiruribano. Aikhoi ngasi chara helabasu kaimta kaidi. Moi baba na nonglei nungsit marak asida. Nasa ado naba tari. Lao phirondong to hongtok piru lao. Raju nong marakta chatlubagi masa adu ingbana niklami. Mafi marol akangba setuna mayai halami. Raju na purakpa mairel amadi mangra khara adu thadoi nu phutuna chana na batawrami. Thadoi namana cha ukna bacharo aidi chaningdri. Moi baba ngasai ayuksu chak yamna chakhidi. Hauji amuk chadradi nasado hena suani. Aduna ne mairel aphutpa khara siga mangra siga khara di chasilo. Thadoi namana chase kayada laibak thiriban. Aina namana chabo mabuk thanba phawba pizaba ngamdri. Aise hinglubagi kanadri. Moi baba adumna haibigano. Moi baba na aikhoibu nungaina thambiriba asidagi hena penjaba amata leite. Se khara chasinbi. Raju magi pikliba macha mangalna mairen mangra chaba uraga mabukning yamna nushirami. Ipagi mangan. Ipana manung matam chadana laikidaba thoklabasu. Nangna hayeng kona chawraklaba matamda. Namabudi nungaina thamuko. Baba imadana tiye aina hayeng wai kona chawraga paba busu nungaina thamdoini. Baba kaigino kapido. Imana phutba mairenga mangraga se yamna hawe paba su chasilo. Moi baba adumna moi baba na pukning piktharabadi aidi karamna yengba ngamgani. Yari thoina wakhal wabiranu. Aikhoisu nungaibagi matam nongma natraga nongmadi soidana lakhigani. Raju aphutpa mairel amadi mangra khara charaga magi kada changduna tumlami. Thadoi su machanupa pu tumhallamlaga masu tumtharami. Mathangi nongalakpaga thadoi ngana hogatuna laiduk thangmai thadoktuna imungi thabak loisilami. Raju hanadi ngana hogatpani adubu ngasidi hogatlamde. Ima paba hogatkrabo. Napase ngasidi hogalaktri. Amukta haudo uchoibungo. Hoi ima. Mangana mapagi manakta changduna kaurami adubu mapadi sukhum khumlaklamde. Mataw aduda mangana mamabu mapagi manakta puraklami. Mangan napabung haudo hairaga nangbu kaidorake. Masida tumduna lairiba napasi haudo hairaga. Ima aina haudo pane ado paba na pakhum amata pirakte. Aduga ne masa nomuba matamda pabagi masado yam ingi. Ha ngarang nong marakta chatlubagi ingtham chalaba zala. Thadoina mapuroibagi masa paiduna yengluba matamdadi Raju asiba mi amagum ingtrik ingduna leiramba aduda thadoi pakhatpana kham thenglami. Mapuroibagi masa nomduna hanjin kaurami adubu Raju makhoibu thadoklamduna lairamlenda tinkre. Thadoina kappagi khonjel taraga khulgi miyam suloina changnaraklami. Nupi angangi yamna wazaraklaba Raju nungaiba phangdana taibangpal thadokhirami. Rajuna laikhidraba matung thadoi haujikti macha mangan bu chawnanaba yoknaba migi mayumda chattuna migi kollik fisu pisam tawduna macha bu yokpa hawraklami. Thadoi
ngasi marupki mi mayam ama chak chanagadawri. Aduna nangdine chak insangsu thongba haibanina nangna thong thakpa amadi lukhak chagum kolikado loina senggadabani ko. Nangi seldo haujik hana pirege. Hoi iche, adu iche, kayam thengadabano ai yumda icha mathanda su lehawri. Aduna thengadaba oiradi icha nupado amukta lawjarukige. Yamna thengadaba nateda nachagado lawrakanu angang jeja langani. Aidine thabak tawbada angang yamna langbase hainade. Aduna haujik pochai su leira abani thong thakna naba tawro. Icha nupi singna sune maroi mapang semjinjarakani. Marupki midi lakpabu hongnarabani. Hoi che, thadoi mayumda lehawriba machanupigi khanduna thaba ingkhang khudingmak yamna thuna loisinjaduna mayumda halaknaba tawjarami. Marupki miyam sing ado pijaba loiraduna lukhak chagum kolik phengba loijarami. Thadoi, nangdi nachanupagi khalingaida chak amta chasinlu yade. Sese, sida lemiba nga thongbaga chak singase namana cha oknanaba pujakho. Adugane nangi awaman sida leire. Aduk yam kolik mayamdo nangna thantana phengbaduda ainane khara henasu yamna pirabani. Ado hayengsu khara ngana lao. Hayeng aikhoi maningi pukrido aikhoi gi yum khara sadoknaba leibak hairadabani. Adunane nangna mamanglomda paiduna leiriba leibak singase pukri aduda hongadabani. Nangi thabak yamna leiko ngana lao. Hoi se, ai ngana lakjarage. Thadoi mayumda chak insang adu puduna halaklami mana mayumgi thongal yausilakpada machanupa mangana mamabu uraduna chensilaklami. Ima, ai ngasaidagi ima ngairamini. Karigino ima ngasidi thengna halaidi. Ima se ngasidi nama chawbi hoigine marupki mi lakpagi thaba ingkhang khara tawringaida thengdokre. Ima, ai chaksu yamna lami. Ima na nga thongba ahawba pure. Lao lao, nabuk thanna chararo lao. Imungda changasi. Ima, nga thongbani haiba. Aidi ima, nga thongba chakidaba kuire. Ngasidi charani ko. Charadabani. Icha ngasidi nga thongba charadabani. Lao lao, changasi imungda. Thadoi machaga imungda changminaduna machabu chak mabuk thanna pizabirami. Machana nga thongba adubu chakhom chauna namduna harauna chajabadu ubada yamna nungaizarami. Machabu yengna mapuroibana leiringai matamda nga leiraktuna harauna thongduna chaminakibado ningsinglaktuna mabukning nungsilaklami. Ima, kaidaurage imana aingonda aduk yamna thamoi sokna yengduna kaplibadi. Imagi bungo, ima kaisu tawde. Nang chakto nabuk thana chasil. Imagidi nangna thawai. Nangna chawba sare pharakpa adu imana ngairiba. Ima, kapkono, aishu khangi. Imana aigidamakta mayam wajaba. Nacha haujikti wakhal tare. Imana migi mayumda thabak suba chatpada nacha yengba yamna nungaitiye ima. Imagi bungo, imana ngasi suribase ichagidamakta. Nangna hayeng kona chawraba kanda. Imana nungahaina leigadawriba. Aduna haujikti nang chawba sare phadri. Ima thabak sudaba yakiroi. Aduna ne ichana kari suwagan. Chakto jasilo, aduga tumurasi. Hoi ima. Mathangi numitni. Thadoi chak insang thongba loiraga machaga chaminaba loiraba matungda tharogi mayumda thabak chananaba thoraklami. Thadoi, nang leiramba yam phare. Aina laklibasi yumasigi hulakadaba selado. Nakoina hulaktabasida ai laklibani. Aisu ngaibe aba ngaibani. Hairakte matagum nangsu pireroigi khanduna leithokpadi yaroi ko. Aidi hairibasini. Nangna handokpa ngamgadabasu mande. Nongmagi migi lukhak chagum khara sengba aduna nacha phawba mabuk thana pijaba ngamoine. Aduna kanaroi. Ngamoidaba oiradi ai ingkholasi lawsilagi. Aduga Rajuna hulamba selsing ado ai handoragi. Khura, ima ichabu yumasida leitragadi kadaida leirugani. Khuragi sel ado aisu kauzade. Leimandaduna tawbani. Aduna khura, seldo pigadabasu yamdrabanina nong ninigi matamdadi pibi. Ai madugi manungda piraknaba tawjarage. Nangna kadaidagi selune nong nisigi manungda. Ha, oiroi ko. Arembada aingonda matam manghanganu ibema. Ingkholase ai lawragi. Namana chana hingnanaba sel phangjahobudo phatro. Khura, yumasibu yonthoklaga sel kharadu puduna ima icha kadaida leyu haibanu.
ꯐꯅ ꯂꯩꯇ꯭ꯔꯕꯁꯨ ꯏꯃꯨꯡ ꯑꯃ ꯂꯩꯔꯒꯗꯤ ꯑꯋꯥꯕ ꯄꯨꯝꯕ ꯀꯣꯛꯏ꯫ ꯌꯨꯝ ꯍꯥꯏꯕꯁꯤꯗꯒꯤ ꯍꯦꯟꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯈꯨꯔꯥꯁꯨ ꯌꯨꯝ ꯏꯪꯈꯣꯜ ꯂꯣꯏꯅ ꯌꯣꯟꯊꯣꯛꯂꯝꯂꯒ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜ ꯑꯗꯨ ꯄꯨꯗꯨꯅ ꯎꯈꯣꯡ ꯋꯥꯈꯣꯡꯗ ꯂꯦꯛꯇꯨꯅ ꯂꯩꯕꯕꯨ ꯈꯨꯔꯥꯕꯨ ꯅꯨꯡꯉꯥꯏꯕꯤꯒꯗ꯭ꯔꯅꯦ? ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ꯫ ꯌꯥꯔꯦ ꯏꯕꯦꯝꯃ, ꯑꯩꯉꯣꯟꯗ ꯄꯥꯎꯇꯥꯛꯀ ꯄꯤꯁꯤꯜꯂꯛꯑꯗꯅ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯈꯣꯏꯅ ꯂꯩꯃꯟꯗꯕ ꯑꯗꯨꯗ ꯍꯥꯏꯕꯤꯕꯒꯤ ꯋꯥꯅꯤꯅꯦ꯫ ꯈꯨꯔꯥꯅ ꯍꯥꯏꯕꯤꯔꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯐꯅꯅꯕ ꯈꯟꯕꯤꯗꯨꯅ ꯍꯥꯏꯕ ꯅꯠꯇꯦ, ꯏꯪꯈꯣꯜ ꯑꯁꯤꯕꯨ ꯃꯤꯇꯥꯗꯨꯅ ꯍꯥꯏꯕꯅꯤ꯫ ꯈꯨꯔꯥ ꯍꯣꯏꯁꯨ ꯃꯤꯅꯤ, ꯑꯩꯈꯣꯏꯅ ꯋꯥꯔꯤꯕ ꯑꯁꯤꯒꯨꯝꯅ ꯈꯨꯔꯥ ꯍꯣꯏꯁꯨ ꯋꯥꯔꯛꯂꯣꯏ ꯍꯥꯏꯕ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ꯫ ꯉꯁꯤ ꯏꯃꯥ ꯏꯆꯥꯅ ꯅꯥꯏꯇꯣꯝ ꯇꯥꯗꯨꯅ ꯋꯥꯅ ꯍꯤꯡꯖꯔꯛꯂꯤꯕ ꯑꯁꯤꯗ ꯉꯁꯤ ꯐꯥꯎꯕ ꯈꯨꯜꯒꯤ ꯃꯤ ꯑꯃꯠꯇꯅ ꯏꯃꯥ ꯏꯆꯥꯕꯨ ꯀꯔꯤ ꯀꯝꯗꯧꯅ ꯍꯤꯡꯂꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯪꯕꯤꯔꯛꯈꯤꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯑꯩ ꯁꯥꯎꯗꯦ꯫ ꯑꯄꯪꯕ ꯑꯩꯈꯣꯏꯗꯅ ꯃꯇꯤꯛ ꯆꯥꯔꯤꯉꯩ ꯃꯇꯝꯗ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯂꯨꯕ ꯑꯩꯈꯣꯏꯒꯤ ꯏꯔꯥꯜꯅꯤ, ꯏꯈꯨꯠ ꯂꯥꯟꯊꯣꯛꯂꯨꯕ ꯑꯩꯈꯣꯏꯒꯤ ꯃꯥꯡꯖꯕ ꯑꯣꯏꯔꯝꯂꯦ꯫ ꯈꯨꯔꯥꯒꯤ ꯁꯦꯜꯗꯣ ꯑꯩ ꯌꯥꯝ ꯊꯨꯅ ꯍꯟꯗꯣꯔꯛꯀꯅꯤ, ꯑꯗꯨꯒ ꯏꯄꯨꯔꯣꯏꯕꯅ ꯊꯝꯂꯝꯕ ꯌꯨꯝ ꯑꯁꯤꯃꯗꯤ ꯑꯩ ꯀꯅꯥꯗꯁꯨ ꯄꯤꯊꯣꯛꯆꯔꯣꯏ꯫ ꯌꯥꯔꯦ ꯈꯨꯔꯥ, ꯌꯧꯕꯤꯔꯣ꯫ ꯊꯥꯗꯣꯏ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯅꯨꯡꯗ ꯃꯌꯨꯝꯒꯤ ꯏꯪꯈꯣꯜ ꯑꯁꯤꯕꯨ ꯍꯟꯗꯣꯛꯅꯕ ꯍꯥꯏꯗꯨꯅ ꯊꯕꯛ ꯀꯟꯅ ꯁꯨꯖꯔꯝꯃꯤ꯫ ꯏꯆꯦ, ꯌꯥꯔꯗꯤ ꯑꯩꯗꯤ ꯅꯨꯡꯇꯤꯒꯤ ꯂꯥꯛꯄꯅꯤꯅ ꯉꯁꯤ ꯈꯛꯇꯒꯤ ꯅꯠꯇꯅ ꯍꯌꯦꯡ ꯐꯥꯎꯕꯒꯤ ꯁꯦꯜ ꯑꯗꯣ ꯄꯤꯕꯤꯕ ꯌꯥꯒꯗ꯭ꯔꯥ? ꯊꯥꯗꯣꯏ, ꯅꯪꯒꯤ ꯄꯤꯒꯗꯕ ꯂꯩꯔꯕ ꯁꯦල් ꯑꯗꯨꯕꯨ ꯌꯥꯝꯅ ꯆꯣꯞꯁꯜꯂꯛꯏꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯅꯪꯅ ꯈꯜꯂꯤꯕꯕꯨ ꯑꯩꯅ ꯅꯪꯒꯤ ꯑꯋꯥꯃꯟ ꯁꯣꯠꯂꯅꯤ ꯁꯤꯅꯤꯅꯦ? ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯅꯕꯨꯛꯆꯦꯜ ꯁꯦꯡꯗ꯭ꯔꯒꯗꯤ ꯅꯪ ꯑꯩꯒꯤ ꯌꯨꯝꯗꯒ ꯊꯕꯛ ꯁꯨꯕ ꯂꯥꯛꯀꯅꯨ ꯏꯕꯦꯝꯃ꯫ ꯏꯆꯦ, ꯑꯗꯨꯝꯅ ꯅꯅꯥꯎꯗ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ꯫ ꯏꯆꯦ, ꯑꯩ ꯍꯧꯖꯤꯛ ꯁꯦꯜꯒꯤ ꯗꯔꯀꯥꯔ ꯌꯥꯝꯅ ꯑꯣꯏꯕꯅꯅꯤ꯫ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯊꯝꯂꯝꯕ ꯌꯨꯝ ꯏꯪꯈꯣꯜ ꯑꯗꯣ ꯈꯨꯔꯥ ꯃꯣꯍꯤꯟꯗ꯭ꯔꯣꯅ ꯂꯧꯁꯤꯟꯈꯤꯕꯗꯒꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯍꯟꯗꯣꯛꯅꯕ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯣꯏꯒꯗꯕ ꯈꯔ ꯋꯥꯠꯂꯛꯂꯕ ꯃꯇꯝꯗ ꯅꯅꯥꯎ ꯅꯨꯄꯥꯁꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯈꯨꯔꯥ ꯃꯣꯍꯤꯟꯗ꯭ꯔꯣꯅ ꯁꯦꯜ ꯑꯗꯣ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯅꯨꯡꯗ ꯄꯤꯗ꯭ꯔꯒꯗꯤ ꯌꯨꯝ ꯑꯗꯣ ꯃꯥꯅ ꯂꯧꯁꯤꯜꯂꯒꯅꯤ ꯍꯥꯏꯕꯗꯒꯤ ꯑꯩꯅ ꯁꯦꯜ ꯈꯔ ꯄꯥꯝꯖꯕꯅꯤ꯫ ꯏꯆꯦ, ꯌꯨꯝ ꯑꯗꯣ ꯂꯩꯇ꯭ꯔꯒꯗꯤ ꯑꯩꯅ ꯏꯆꯥꯗꯨꯕꯨ ꯄꯨꯗꯨꯅ ꯀꯗꯥꯏꯗ ꯆꯠꯂꯨꯒꯅꯤ? ꯊꯥꯗꯣꯏ, ꯅꯆꯦꯗꯤ ꯅꯪꯕꯨ ꯌꯥꯝꯅ ꯂꯥꯟꯅ ꯂꯧꯔꯨꯔꯦ꯫ ꯅꯪ ꯅꯆꯦ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯅꯆꯦ ꯑꯩꯁꯨ ꯀꯌꯥꯗ ꯋꯥꯈꯜ ꯊꯤꯟꯕꯤ ꯑꯣꯏꯔꯝꯂꯤꯕꯅꯤ꯫ ꯑꯩꯈꯣꯏꯅꯁꯨ ꯅꯣꯡꯃꯇ ꯅꯃꯥ ꯅꯆꯥꯒꯤ ꯑꯋꯥꯠ ꯑꯄꯥꯗꯁꯨ ꯍꯪꯕꯤꯗꯦ꯫ ꯏꯅꯥꯎꯅꯨꯄꯥ ꯔꯥꯖꯨꯅ ꯃꯔꯜ ꯄꯩꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯈꯨꯜ ꯑꯁꯤꯒꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯃꯇꯦꯡ ꯄꯥꯡꯗꯕ ꯂꯩꯔꯝꯂꯣꯏ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯔꯤꯃꯠꯇ ꯈꯪꯗꯕ ꯁꯥꯟꯅꯔꯦ꯫ ꯊꯥꯗꯣꯏ, ꯅꯪ ꯋꯥꯒꯅꯨ꯫ ꯏꯆꯦꯅ ꯅꯪꯒꯤ ꯌꯨꯝ ꯏꯪꯈꯣꯜ ꯑꯗꯨꯕꯨ ꯍꯟꯗꯣꯛꯄꯗ ꯆꯪꯒꯗꯕ ꯁꯦꯜ ꯑꯗꯣ ꯅꯆꯦꯅ ꯂꯣꯏꯅ ꯄꯤꯒꯅꯤ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯍꯧꯖꯤꯛꯃꯛ ꯈꯨꯔꯥ ꯃꯣꯍꯤꯟꯗ꯭ꯔꯣꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯏꯆꯦꯅ ꯂꯣꯏꯅꯃꯛ ꯁꯤꯡꯕꯤꯔꯒꯦ꯫ ꯏꯆꯦ, ꯏꯆꯦꯒꯤ ꯇꯧꯕꯤꯃꯜ ꯅꯅꯥꯎꯅ ꯀꯥꯎꯖꯔꯣꯏ꯫ ꯑꯩ ꯑꯃꯨꯛ ꯁꯤꯡꯖꯔꯛꯀꯦꯀꯣ ꯏꯆꯦ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯀꯔꯤꯒꯤ ꯁꯤꯡꯕꯅꯣ? ꯃꯁꯤꯗꯤ ꯅꯆꯦ ꯑꯃ ꯑꯣꯏꯕꯒꯤ ꯑꯩꯅ ꯑꯉꯝꯕ ꯃꯇꯦꯡ ꯈꯔ ꯇꯧꯕꯅꯤ꯫ ꯏꯆꯦꯁꯨ ꯉꯁꯤꯗꯤ ꯏꯅꯥꯎꯅ ꯃꯤꯀꯞ ꯊꯣꯛꯍꯜꯂꯕꯅꯤ꯫ ꯏꯆꯦ, ꯑꯩ ꯂꯩꯕꯥꯛꯁꯦ ꯑꯃꯨꯛꯇ ꯍꯣꯟꯕ ꯂꯣꯏꯁꯤꯜꯂꯝꯈꯤꯒꯦ꯫ ꯑꯩꯁꯨ ꯀꯌꯥꯗ ꯐꯠꯂꯝꯗ꯭ꯔꯤꯕ ꯑꯁꯨꯛ ꯌꯥꯝꯅ ꯌꯥꯝꯈ꯭ꯔꯕ ꯂꯩꯕꯥꯛ ꯃꯌꯥꯝ ꯑꯁꯤꯕꯨ ꯅꯊꯟꯇꯅ ꯍꯣꯜꯍꯟꯕꯤꯔꯝꯂꯤꯕ꯫ ꯃꯗꯨꯒꯗꯣ ꯑꯃꯨꯛꯇ ꯊꯝꯂꯝꯀꯣ, ꯍꯣꯔꯦꯟ ꯏꯆꯦꯒ ꯄꯨꯟꯅ ꯍꯣꯟꯃꯤꯟꯅꯔꯁꯤ꯫ ꯉꯁꯤꯗꯒꯤ ꯏꯆꯦꯁꯨ ꯅꯪꯒ ꯄꯨꯟꯅ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯃꯤꯟꯅꯔꯒꯗꯕꯅꯤ꯫ ꯑꯩꯅ ꯊꯕꯛ ꯁꯨꯅꯤꯡꯗꯕꯗꯒꯤ ꯐꯝꯗꯨꯅ ꯂꯩꯁꯟꯕꯗꯒꯤ ꯆꯠꯄ ꯐꯥꯎꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯃꯣꯍꯤꯟꯗ꯭ꯔꯣꯒꯤ ꯃꯅꯥꯛꯇ ꯆꯠꯂꯁꯤ꯫ ꯊꯥꯔꯣꯅ ꯊꯥꯗꯣꯏꯕꯨ ꯄꯨꯗꯨꯅ ꯃꯣꯍꯤꯟꯗ꯭ꯔꯣꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯈꯨꯔꯥ ꯃꯣꯍꯤꯟꯗ꯭ꯔꯣ, ꯑꯩꯈꯣꯏ ꯊꯥꯗꯣꯏ ꯍꯣꯏꯒꯤ ꯄꯤꯒꯗꯕ ꯋꯥꯠꯂꯤꯕ ꯁꯦꯜ ꯑꯗꯨꯕꯨ ꯀꯌꯥꯅꯣ? ꯑꯩ ꯍꯧꯖꯤꯛ ꯍꯟꯗꯣꯛꯆꯔꯝꯃꯒꯦ꯫ ꯕꯦꯃꯥ, ꯊꯥꯔꯣ, ꯅꯪꯒ ꯊꯥꯗꯣꯏꯒ ꯀꯔꯤ ꯊꯣꯛꯅꯔꯗꯅ ꯅꯪꯅ ꯃꯤꯒꯤ ꯁꯦꯜ ꯑꯗꯨ ꯁꯤꯡꯕꯤꯒꯦ ꯍꯥꯏꯔꯤꯅꯣ? ꯈꯨꯔꯥ, ꯁꯦꯜꯁꯦ ꯑꯩꯉꯣꯟꯗꯒꯤ ꯄꯤꯒꯗꯕꯅꯤ, ꯈꯨꯔꯥꯗꯒꯤ ꯅꯠꯇꯦ꯫ ꯑꯩꯒ ꯊꯥꯗꯣꯏꯒ ꯀꯔꯤ ꯊꯣꯛꯅꯒꯦꯔꯥ ꯊꯣꯛꯅꯔꯣꯏꯔꯥ? ꯁꯤꯡꯉꯗꯤ ꯁꯤꯡꯉꯤ, ꯃꯗꯨꯗ ꯈꯨꯔꯥꯒꯤ ꯅꯊꯧ ꯂꯩꯇꯦ꯫ ꯏꯕꯦꯝꯃ, ꯑꯣꯟꯊꯣꯛꯅꯗꯤ ꯋꯥ ꯉꯥꯡꯕꯗ ꯉꯛꯆꯥꯎ ꯊꯦꯛꯏꯗ꯫ ꯈꯨꯔꯥꯅ ꯍꯥꯟꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯑꯗꯨꯒꯤ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝꯅꯤ꯫ ꯈꯨꯔꯥꯁꯨ ꯑꯍꯜ ꯑꯃ ꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯈꯖꯤꯛꯇꯪ ꯌꯥꯎꯔꯝꯂꯕꯗꯤ ꯈꯨꯔꯥꯕꯨ ꯃꯤꯅ ꯎꯕꯗ ꯎꯁꯤꯠꯅꯔꯝꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯨꯔꯥꯗꯤ ꯀꯗꯥꯏꯗꯒꯤ ꯂꯧꯁꯤꯟꯕ ꯈꯛꯇ ꯍꯩ, ꯃꯤꯉꯣꯟꯗ ꯈꯔꯁꯨ ꯄꯤꯊꯣꯛꯄ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯍꯌꯦꯡ ꯀꯣꯟꯅ ꯈꯨꯔꯥ ꯁꯤꯕꯗ ꯀꯨ ꯊꯥꯡꯗꯣꯛꯅꯤꯡꯉꯥꯏ ꯃꯤꯒꯗꯣ ꯂꯩꯒꯗꯕ ꯃꯥꯟꯗꯦ꯫ ꯁꯦꯜ ꯄꯤꯔꯒ ꯅꯦꯛꯄ ꯐꯥꯎꯕꯗꯅꯦ ꯂꯥꯛꯅꯒꯗꯕ ꯃꯥꯟꯗꯦꯅꯦ ꯈꯨꯔꯥ꯫ ꯌꯥꯔꯦ ꯌꯥꯔꯦ ꯏꯕꯦꯝꯃ ꯊꯥꯔꯣ, ꯅꯪꯁꯤ ꯋꯥ ꯉꯥꯡꯕꯗ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯁꯦꯜꯗꯣ ꯄꯤꯔꯝꯃꯒ ꯆꯠꯄꯤꯈ꯭ꯔꯣ꯫ ꯊꯥꯔꯣꯅ ꯊꯥꯗꯣꯏꯒꯤ ꯌꯨꯝ ꯏꯪꯈꯣꯜ ꯑꯗꯨꯒꯤ ꯁꯦꯜ ꯑꯗꯨ ꯍꯟꯗꯣꯛꯄꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯊꯥꯗꯣꯏ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥ ꯃꯌꯨꯝ ꯑꯗꯨꯗ ꯃꯅꯤꯡꯇꯝꯅ ꯂꯩꯕ ꯐꯪꯂꯝꯃꯤ꯫ ꯊꯥꯗꯣꯏ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜ ꯄꯨꯊꯣꯛꯇꯨꯅ ꯃꯆꯥꯕꯨ ꯌꯣꯛꯆꯔꯛꯄ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯆꯥꯅꯨꯄꯥ ꯃꯉꯥꯟ ꯆꯥꯎꯕ ꯁꯔꯦꯞ ꯄꯥꯈꯪ ꯐꯥꯔꯛꯂꯤ꯫
ꯃꯃꯥꯅ ꯃꯥꯒꯤꯗꯃꯛꯇ ꯋꯥꯖꯔꯛꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯃꯥꯅ ꯈꯪꯕꯅ ꯃꯉꯥꯜ ꯃꯥꯅ ꯆꯥꯎꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯍꯜꯂꯒꯦ ꯈꯟꯗꯨꯅ ꯊꯕꯛ ꯁꯨꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯏꯃꯥ, ꯍꯧꯖꯤꯛꯇꯤ ꯅꯆꯥ ꯆꯥꯎꯕ ꯁꯔꯦꯞ ꯐꯥꯔꯛꯂꯤ꯫ ꯏꯃꯥꯅ ꯅꯆꯥꯕꯨ ꯌꯣꯛꯄꯤꯅꯕ ꯍꯣꯠꯅꯕꯗ ꯋꯥꯕ ꯀꯌꯥ ꯑꯃ ꯋꯥꯖꯔꯛꯂꯕꯅꯤ꯫ ꯏꯃꯥ, ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯄꯣꯊꯥꯗꯨꯅ ꯂꯩꯕꯤꯔꯣ꯫ ꯅꯆꯥꯅ ꯏꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯖꯔꯒꯦ꯫ ꯏꯃꯥ, ꯃꯁꯤꯃꯇꯪꯗꯤ ꯅꯆꯥꯗ ꯁꯤꯟꯅꯕꯤꯔꯣ꯫ ꯏꯃꯥꯒꯤ ꯃꯉꯥꯜ, ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯅꯤ ꯏꯃꯥꯅ ꯃꯇꯝ ꯀꯌꯥꯗꯒꯤ ꯉꯥꯏꯖꯔꯛꯂꯤ꯫ ꯏꯆꯥꯅ ꯆꯥꯎꯕ ꯁꯔꯦꯞ ꯐꯥꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯅꯄꯥꯕꯨꯡ ꯑꯗꯨ ꯂꯩꯖꯔꯝꯂꯕꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯔꯝꯒꯅꯤ꯫ ꯏꯃꯥ, ꯀꯞꯀꯅꯨ꯫ ꯍꯧꯖꯤꯛꯇꯤ ꯅꯆꯥꯅ ꯏꯃꯥꯒꯤ ꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯑꯃ ꯐꯥꯎꯕ ꯁꯤꯟꯊꯍꯟꯅꯤꯡꯗꯦ꯫ ꯏꯃꯥꯅ ꯅꯆꯥꯕꯨ ꯑꯗꯨꯛ ꯋꯥꯅ ꯌꯣꯛꯂꯛꯄꯒꯤ ꯂꯃꯟꯗꯤ ꯅꯆꯥꯅ ꯃꯄꯣꯛꯁꯤꯃꯒꯤ ꯀꯥꯎꯕ ꯉꯝꯖꯔꯔꯣꯏ ꯏꯃꯥ꯫ ꯍꯧꯖꯤꯛꯇꯤ ꯃꯉꯥꯜ ꯃꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯋꯥꯈꯜꯂꯣꯟ ꯑꯃꯒ ꯂꯣꯏꯅꯅ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯃꯄꯥꯒꯨꯝꯅ ꯃꯤꯒꯤ ꯂꯧ ꯁꯨꯕ ꯑꯃꯗꯤ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯨꯡꯁꯤꯟꯖꯔꯝꯃꯤ꯫ ꯃꯥꯒꯤ ꯍꯣꯠꯅꯕ ꯀꯟꯕ ꯃꯇꯧ ꯑꯗꯨꯗ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯊꯥꯒꯠꯅꯔꯝꯃꯤ꯫ ꯃꯁꯤꯗ ꯂꯧ ꯁꯨꯕ ꯌꯥꯎꯔꯤꯕ ꯅꯨꯄꯥ ꯃꯆꯥꯁꯤ ꯔꯥꯖꯨꯒꯤ ꯃꯆꯥꯗꯨ ꯅꯠꯇ꯭ꯔꯅꯦ ꯃꯥꯃꯥ? ꯃꯥꯅꯤ ꯃꯥꯅꯤ ꯏꯕꯨꯡꯉꯣ, ꯔꯥꯖꯨꯒꯤ ꯃꯆꯥꯅꯤ꯫ ꯑꯉꯥꯡ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯦꯗ꯫ ꯐꯤꯕꯝ ꯃꯨꯔꯇꯤꯅ ꯃꯔꯣꯜ ꯑꯃ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯅ ꯐꯖꯔꯤꯕ, ꯌꯦꯡꯕꯗ ꯅꯨꯄꯥ ꯊꯣꯛꯏ꯫ ꯏꯕꯨꯡꯉꯣꯒꯤ ꯂꯧꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝꯁꯦ ꯃꯥ ꯌꯥꯎꯕꯗꯒꯤ ꯊꯨꯅ ꯂꯣꯏꯕ ꯉꯝꯂꯤꯕꯅꯤ꯫ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯄꯣꯊꯥꯗꯅ ꯃꯥꯅ ꯍꯣꯠꯅꯕꯒꯤꯅꯤ꯫ ꯑꯣ, ꯑꯩꯅꯁꯨ ꯈꯜꯂꯤ ꯍꯟꯗꯛꯇꯤ ꯌꯥꯝꯅ ꯊꯨꯅ ꯂꯧꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯛꯑꯦ ꯍꯥꯏꯅ꯫ ꯑꯗꯨꯗꯤ ꯃꯥꯃꯥ, ꯑꯉꯥꯡ ꯑꯁꯦ ꯑꯩꯒꯤ ꯆꯥꯎꯔꯕ ꯏꯪꯈꯣꯜ ꯑꯗꯨꯗ ꯃꯤ ꯁꯪꯅꯅꯕ ꯑꯃ ꯊꯝꯕꯗꯣ ꯑꯩ ꯄꯥꯝꯃꯤ꯫ ꯃꯗꯨ ꯃꯥ ꯑꯣꯏꯅ ꯑꯣꯏꯍꯜꯂꯒꯦ꯫ ꯃꯗꯨꯒꯤ ꯋꯥꯗꯨꯗꯤ ꯌꯥꯝꯅ ꯐꯕꯅꯤ꯫ ꯃꯃꯥꯗꯨꯁꯨ ꯃꯆꯥꯁꯤꯗꯕꯨ ꯆꯥꯎꯅꯅꯕ ꯌꯣꯛꯆꯔꯛꯄꯗ ꯋꯥꯖꯔꯛꯂꯕꯅꯤ꯫ ꯏꯕꯨꯡꯉꯣ, ꯅꯪꯅ ꯈꯔ ꯑꯗꯨꯝꯅ ꯐꯅꯅꯕ ꯁꯤꯟꯕꯤꯔꯣ꯫ ꯍꯣꯏ ꯃꯥꯃꯥ, ꯑꯉꯥꯡ ꯑꯁꯤꯒ ꯑꯩꯒ ꯑꯃꯨꯛꯇ ꯋꯥꯔꯤ ꯁꯥꯟꯅꯈꯤꯒꯦ, ꯂꯧꯈꯠꯄꯤꯔꯛꯑꯣ꯫ ꯍꯣꯏ ꯍꯣꯏ꯫ ꯏꯕꯨꯡꯉꯣ ꯃꯉꯥꯜ, ꯅꯪ ꯑꯃꯨꯛꯇ ꯀꯥꯈꯠꯂꯛꯈꯣꯅꯦꯍꯦ꯫ ꯏꯄꯨ, ꯀꯔꯤ ꯍꯥꯏꯕꯤꯒꯗꯕꯅꯣ? ꯁꯦ, ꯅꯪꯒꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥ ꯑꯁꯦ ꯂꯧꯐꯝ ꯑꯁꯤꯒꯤ ꯃꯄꯨꯅꯤ꯫ ꯅꯈꯣꯏ ꯀꯀꯥ ꯑꯁꯤꯅ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯅ ꯀꯧꯔꯛꯂꯤꯕꯅꯤ꯫ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯑꯩꯒꯤ ꯏꯪꯈꯣꯜꯗ ꯂꯩꯗꯨꯅ ꯑꯩꯒꯤ ꯏꯪꯈꯣꯜꯗ ꯊꯥꯔꯤꯕ ꯄꯣꯠ ꯆꯩ ꯀꯌꯥ ꯑꯗꯨꯕꯨ ꯁꯪꯗꯨꯅ ꯂꯩꯕ ꯉꯝꯒꯗ꯭ꯔꯥ? ꯑꯩ ꯅꯪꯒꯤ ꯊꯥꯒꯤ ꯋꯥꯠꯇꯅ ꯁꯦꯜ ꯄꯤꯒꯅꯤ꯫ ꯀꯀꯥ, ꯃꯗꯨꯗꯤ ꯌꯥꯝꯅ ꯐꯕ ꯋꯥꯅꯤ꯫ ꯑꯗꯨꯕꯨ ꯀꯀꯥ, ꯑꯩ ꯏꯃꯥꯗ ꯑꯝꯇ ꯍꯪꯖꯔꯛꯈꯤꯒꯦ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯅꯪꯁꯨ ꯌꯨꯝꯗ ꯍꯟꯗꯨꯅ ꯅꯃꯥꯒ ꯋꯥꯔꯤ ꯇꯥꯟꯅꯔꯨꯔꯣ꯫ ꯑꯗꯨꯒꯅꯦ, ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯄꯥꯎ ꯄꯤꯔꯛꯑꯣ꯫ ꯍꯣꯏ ꯀꯀꯥ, ꯑꯩ ꯑꯃꯨꯛ ꯍꯥꯏꯖꯔꯛꯑꯒꯦ꯫ ꯃꯉꯥꯜꯅ ꯃꯌꯨꯝꯗ ꯍꯟꯗꯨꯅ ꯃꯃꯥꯗ ꯍꯥꯏꯖꯔꯝꯃꯤ꯫ ꯏꯃꯥꯒꯤ ꯃꯉꯥꯜ, ꯏꯆꯥꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯂꯥꯞꯈ꯭ꯔꯕ ꯏꯪꯈꯣꯜ ꯑꯗꯨꯗ ꯂꯩꯕꯗꯣ ꯏꯃꯥ ꯄꯥꯈꯠꯂꯤ꯫ ꯑꯗꯨꯅ ꯆꯠꯈ꯭ꯔꯅꯤ꯫ ꯏꯃꯥ, ꯅꯆꯥ ꯀꯩꯁꯨ ꯇꯧꯔꯨꯏ꯫ ꯅꯆꯥ ꯊꯥ ꯑꯃꯅꯤꯈꯛ ꯌꯥꯎꯔꯨꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯏꯃꯥ ꯑꯩꯈꯣꯏ ꯑꯅꯤ ꯋꯥꯔꯔꯣꯏꯗꯕꯅꯤ꯫ ꯏꯁꯥꯒꯤ ꯂꯧ ꯏꯪꯈꯣꯜ ꯀꯌꯥ ꯑꯃ ꯂꯩꯔꯗꯕꯅꯤ꯫ ꯅꯆꯥꯕꯨ ꯊꯥꯖꯕꯤꯌꯨ꯫ ꯃꯉꯥꯜꯅ ꯃꯃꯥꯗ ꯍꯥꯏꯖꯕꯗꯒꯤ ꯌꯥꯔꯛꯂꯝꯃꯤ꯫ ꯃꯉꯥꯜ ꯈꯨꯟꯒꯤ ꯄꯩꯁꯥ ꯄꯥꯏꯕ ꯇꯣꯃꯥꯜ ꯍꯣꯏꯒꯤ ꯏꯪꯈꯣꯜꯗ ꯂꯩꯗꯨꯅ ꯏꯪꯈꯣꯜ ꯁꯪꯕꯒꯤ ꯊꯕꯛ ꯇꯧꯔꯝꯃꯤ꯫ ꯃꯥꯅ ꯏꯪꯈꯣꯜ ꯑꯗꯨꯕꯨ ꯐꯖꯅ ꯁꯦꯟꯅꯕꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯪꯈꯣꯜ ꯑꯗꯨꯗ ꯂꯩꯗꯨꯅ ꯃꯉꯥꯜꯅ ꯁꯦꯜ ꯀꯌా ꯑꯃ ꯇꯥꯟꯕ ꯉꯝꯂꯝꯃꯤ꯫ ꯃꯥꯅ ꯍꯥꯟꯅꯗꯒꯤ ꯇꯨꯡꯁꯤꯟꯖꯔꯛꯄ ꯁꯦꯜ ꯀꯌꯥ ꯑꯗꯨꯅ ꯂꯧ ꯑꯃꯗꯤ ꯏꯪꯈꯣꯜ ꯑꯆꯧꯕ ꯑꯃ ꯂꯩꯖꯕ ꯉꯝꯖꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯃꯤꯒꯤ ꯊꯕꯛ ꯁꯨꯗꯅ ꯃꯁꯥꯒꯤ ꯏꯪꯈꯣꯜꯗ ꯃꯅꯥ ꯃꯁꯤꯡ ꯀꯌꯥ ꯊꯥꯗꯨꯅ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯃ ꯄꯨꯊꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄꯗꯒꯤꯗꯤ ꯃꯄꯥꯒꯤ ꯃꯥꯡꯈ꯭ꯔꯕ ꯂꯧ ꯏꯪꯈꯣꯜ ꯀꯌꯥ ꯑꯗꯨ ꯃꯆꯥꯅꯨꯄꯥ ꯃꯉꯥꯜꯅ ꯄꯨꯝꯅꯃꯛ ꯇꯥꯁꯤꯟꯖꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫